Manipur ki COVID ki irang kamay tawrige ay makoy like ay sa habitang putlaga charake ko chatlaga. Baby, I'm going in the village. Somna sigi lam se lakning tardi ko nakoy Spain ki capital da gumbala aga dagi kano or maybe any capital in Europe ta la aga flight ta laktaba yaroy kay ginoda island obanina ko aduga sigi island sida manung se akoy nang gari wae tongana gari wide di gari na boy na chatra din magi kaino kuma transport se laite ba masagi. Okay, thank you Aten. Aduga transport se akoy na adum airport gi dum kaino gari ma wire glai akoy na gari numit mga ni gida lupa 50 adumaina lawe po. Aduga mi loina ba dumaina waina raga saina island amadagi island sida mafam mandagi amadan oin thawe aduga sigi island sida ko volcano se amna laiye miyam da volcano su charake aduga sigi yum se yeng ko ai yum mu charake ba khoina thaina cartoon network ki kaino do man bani flintstones kana yenga ko do adoi do man bani adama gi phaglang sing sai sing se kaino wa khane si lama volcano lama dana ne ko sigi yum se amna phasai to city at makogi village. Sak sabir bo mayam sige mapam sida ko tourist se yam na lagte dito na yam nungai mi se hardly like tourist ay na so far chama mu pharam giroi ubad ko adoi na ihang hangaga manungai bu tawe ba
ꯃꯤ ꯇꯨꯔꯤꯁ ꯌꯥꯝꯅ ꯂꯩ ꯇꯥꯔꯗꯤ ꯐꯣꯇꯣ ꯅꯝꯐꯝꯁꯨ ꯈꯪꯗꯦ ꯀꯣꯏꯐꯝꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯑꯗꯒꯤ ꯀꯣꯚꯤꯗ ꯀꯩꯋꯣ ꯏꯔꯥꯡ ꯇꯧꯕꯅꯤꯅ ꯑꯃꯨꯛꯁꯨ ꯀꯩꯅꯣ ꯀꯤꯖꯩꯗꯅꯀꯣ ꯃꯤ ꯃꯌꯥꯝꯁꯨ ꯃꯐꯝꯗ ꯆꯠꯄꯗꯣ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯦ ꯎꯠꯆꯔꯛꯀꯦ ꯑꯩ ꯁꯤꯒꯤꯁꯤꯗ ꯃꯣꯏ ꯌꯨꯝꯁꯦ ꯌꯦꯡꯉꯣ ꯗꯦꯀꯣꯔꯦꯁꯟ ꯈꯨꯇꯧꯁꯦ ꯆꯥ ꯊꯛꯏꯕꯣ ꯁꯤꯒꯤ ꯌꯨꯝꯁꯤꯗ ꯍꯅꯨꯕꯤ ꯑꯃ ꯂꯩꯕꯅꯦ ꯍꯅꯨꯕꯤꯗꯣ ꯏꯁꯩ ꯁꯛꯑꯒ ꯑꯗꯨꯝ ꯂꯩꯕꯅꯦ ꯅꯨꯄꯤꯗꯣ ꯂꯩꯔꯒ there is this old lady cactusꯅꯦ ꯌꯦꯡꯉꯣ cactus ꯈꯨꯆꯥꯎꯁꯦ ꯌꯦꯡꯉꯣꯅꯦ ꯁꯤ ꯂꯝꯁꯦ cactus ꯉꯥꯛꯇ ꯁꯤꯗ ꯍꯅꯨꯕꯤ ꯑꯃ ꯂꯩꯕꯅꯦꯕꯀꯣ I'm just coming you go ahead ꯍꯅꯨꯕꯤꯗꯣ ꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯁꯤ ꯍꯅꯨꯕꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯗꯣ ꯃꯥꯒꯤ ꯃꯌꯨꯝꯁꯦ ꯈꯨꯅꯨꯡꯁꯤꯁꯦ ꯌꯦꯡꯉꯣꯕ ꯂꯦꯝꯞꯁꯤꯡꯁꯦ ꯀꯩꯅꯣꯅꯒ ꯊꯥꯜꯂꯒ ꯀꯩꯕ ꯄꯣꯜꯀꯥ ꯗꯣꯠꯀꯤ ꯂꯦꯝꯞꯒ ꯇꯧꯋꯦ ꯀꯦꯛꯇꯁꯀꯤ ꯂꯩꯁꯦ ꯑꯩꯁꯦ ꯀꯌꯥ ꯎꯗ꯭ꯔꯤ ꯑꯗꯣ ꯁꯤꯒꯤ ꯂꯝꯁꯦ ꯀꯩꯅꯣ ꯀꯦꯛꯇꯁ ꯈꯨꯌꯥꯝ ꯑꯃ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯍꯧꯋꯦ thousands of years old ꯀꯩꯅꯣꯅꯦ ꯚꯤꯂꯦꯖꯅꯦ ꯑꯗꯨꯅꯅꯦ ꯃꯈꯣꯏꯒꯤ ꯂꯕꯥꯅ ꯃꯌꯥꯝ ꯚꯣꯜꯀꯥꯅꯣ ꯊꯥꯏꯅ ꯚꯣꯜꯀꯥꯅꯣ ꯂꯩꯔꯝꯃꯒꯀꯣ ꯑꯣꯜꯂꯛꯄ ꯂꯝ ꯍꯥꯏꯇꯥꯔꯦ ꯁꯥꯔꯛꯄ ꯂꯝ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯁꯦ ꯌꯦꯡꯍꯟꯁꯦ ꯃꯆꯥ 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 ꯗꯣꯂꯥꯟꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯋꯥꯡꯅ ꯁꯥꯗꯦꯀꯣ ꯍꯥꯔꯂꯤ 2 floors I think highest ꯑꯣꯏꯕ ꯃꯥꯜꯂꯦ 2 floor ꯌꯥꯝꯅ ꯇꯨꯔꯤꯁꯇꯤꯛ ꯑꯣꯏꯕ ꯑꯗꯣ ꯑꯣꯏꯗꯦ ꯅꯨꯡꯉꯥꯏꯌꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯂꯝꯁꯦ ꯍꯥꯏꯕꯗꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯃꯤ ꯌꯥꯝ ꯂꯩꯇꯕꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯌꯦꯡꯉꯨꯅꯦ ꯄꯥꯏꯔꯦꯠꯁꯀꯤ ꯗꯨꯀꯥꯟ ꯁꯤꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯁꯨꯚꯦꯅꯤꯔ ꯃꯆꯥ ꯑꯃ ꯂꯩꯔꯛꯑꯦ ꯑꯩꯗꯤ ꯀꯩꯅꯣꯒꯤ ꯂꯝ ꯆꯠꯂꯒꯅꯦꯀꯣ ꯀꯩꯅꯣꯒꯤ ꯂꯝꯗꯨꯒꯤ ꯐ꯭ꯔꯤꯖ ꯃꯦꯒꯅꯦꯠꯁꯦ ꯀꯂꯦꯛꯁꯟ ꯇꯧꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯗ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗꯩ ꯀꯂꯦꯛꯁꯟ ꯑꯩꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯖꯔꯛꯑꯦ ꯁꯤꯒꯤ ꯀꯦꯐꯦꯁꯦ ꯐꯖꯩ ꯃꯅꯤꯄꯨꯔꯗꯒ ꯍꯥꯡ ꯇꯥꯔꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯦꯠꯁ ꯊꯤꯝꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯒ ꯀꯩꯅꯣ ꯍꯥꯡꯕ ꯌꯥꯅꯤ ꯏꯟ ꯀꯦꯁ ꯏꯐ ꯌꯨ ꯋꯥꯟ ꯇꯨ ꯑꯣꯄꯟ ꯑ ꯀꯦꯐꯦ ꯏꯟ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯊꯤꯝꯁꯦ ꯐꯖꯩ ꯌꯦꯡꯉꯣ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗ ꯀꯩꯅꯣ ꯍꯥꯡ ꯇꯥꯔꯗꯤ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯊꯤꯝ ꯀꯦꯐꯦꯒꯨꯝꯕ ꯍꯥꯡꯅꯤꯡꯉꯦ ꯁꯤꯗ ꯑꯩ ꯍꯁꯕꯦꯟ ꯂꯩꯔꯦ ꯑꯦꯝꯕ꯭ꯔꯦꯁꯀꯤ ꯃꯇꯥꯡ ꯀꯔꯤꯕ ꯑꯃꯨꯛꯀ ꯍꯜꯂꯣ ꯇꯥꯍꯧꯗ꯭ꯔꯦ ꯑꯦꯊꯦꯟ wait live chat are visible ꯀꯥꯏ ꯁꯥꯏꯀꯜ ꯊꯧꯕ ꯁꯥꯏꯀꯜ ꯊꯧꯕ ꯅꯨꯡꯉꯥꯏꯅꯤ ꯁꯥꯏꯀꯜ ꯊꯧꯔ ꯌꯥꯝ ꯆꯠꯅꯩ ꯃꯇꯥꯡ ꯌꯥꯝ ꯍꯪꯈꯤꯕꯗꯨ ꯑꯣꯀꯦ Eltostone Harbor View and Kitchen. Where are we going? This way? I think there is nothing here. Down? It's like a terrace. Oh, okay, okay. Terrace lagi. So mathagtay gari la iyengse. Asomna kan iyengse ko. Ay nalaki na. Thank you for watching live with me. Okay, views hojikti tourist khara bore ngasai kanamta udabane. Greece ka mandro haifet. Greece chaninge sigumbase uraga. The Greece se kitang complicated oye. March se I think March gi open to male Greece ki dine ko na kaino do ne leibne ba close oiba matam kaina leiba ko. Sungang hangdaba. So November to March se makhoi gi close to kanam to ni Greece se. Ay atop moigi leirak khulak se kana changa go charke ha. Kamain lei do yengse ba. Sigi lamsida hello habse ola hai adagi bye bye ka habse ciao ka mayam da I ngai haidange adumaina baby I'm going walking a bit come this side okay aside cafe yam phazab amale hawe ai sang photo namgen tawrangane kaino sina mapuduna khangra male da magi garbage dustbin no mangda thamjalam ne sounding basidi ba asengidi makoi se dum kain oye mogi kaino se yengko kaino se yengo kariba thong daga smaina
ꯌꯦꯛꯁꯜꯂꯒ ꯇꯧꯕꯁꯦ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯇꯀꯣ ꯁꯨꯃꯥꯏꯅ ꯒ꯭ꯔꯥꯐꯤꯇꯤ ꯃꯌꯥꯝ ꯌꯦꯛꯑꯒ ꯍꯧꯖꯤꯛꯇꯤ ꯈꯔ ꯑꯃꯅꯤꯕꯨ ꯎꯔꯦ ꯑꯗ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯅꯥꯟꯅ ꯒ꯭ꯔꯥꯐꯤꯇꯤ ꯃꯌꯥꯝ ꯌꯦꯛ ꯇꯨꯔꯤꯁ ꯌꯥꯝ ꯂꯥꯛꯀꯅꯤꯅ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯑꯦꯛꯁꯄ꯭ꯂꯣꯔ ꯗ ꯑꯦꯔꯤꯌꯥ ꯋꯦꯔ ꯂꯣꯠꯁ ꯑꯣꯐ ꯒ꯭ꯔꯥꯐꯤꯇꯤꯁ ꯑꯥꯔ ꯗꯦꯌꯔ ꯀꯥꯏꯅ ꯒ꯭ꯔꯥꯐꯤꯇꯤꯗꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯆꯥꯏꯜꯍꯨꯗ ꯃꯦꯃꯣꯔꯤꯁꯀꯨꯝꯕ ꯑꯣꯏꯕꯀꯣ ꯑꯗꯨꯗ ꯌꯦꯛꯑꯒ ꯍꯧꯖꯤꯛꯇꯕꯨ ꯅꯨꯡꯁꯥ ꯈꯔ ꯁꯥꯔꯛꯑꯦ ꯑꯗꯣ ꯅꯨꯡꯁꯥ ꯁꯥꯖꯇꯥꯁꯨ ꯌꯥꯝ ꯏꯪꯉꯦ ꯅꯨꯡꯁꯤꯠꯁꯦ ꯑꯁꯤꯒꯤ ꯀꯦꯐꯦꯁꯤꯅꯦꯕ ꯑꯩꯅ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯕꯗꯣ ꯌꯥꯝꯅ ꯐꯖꯩ ꯐꯣꯇꯣ ꯅꯝꯒꯦꯅ ꯐꯝꯃꯨꯕꯁꯦ ꯑꯗꯨꯒ ꯗꯁꯕꯤꯟꯗꯣ ꯂꯧꯊꯣꯛꯈ꯭ꯔꯕ ꯌꯦꯡꯒꯦ ꯑꯝꯇ ꯐꯖꯗ꯭ꯔꯣ ꯁꯤꯒꯤ ꯀꯦꯐꯦꯁꯦ ꯍꯣꯂꯥ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯅꯤꯁ ꯃꯔꯣꯟꯁꯦ ꯌꯥꯝꯅ ꯔꯣꯃꯦꯟꯇꯤꯛ ꯑꯣꯏ ꯐꯖꯩ ꯁꯣ ꯁꯤꯒꯤ ꯀꯦꯐꯦꯁꯤꯅꯦ ꯌꯦꯡꯉꯣꯅꯦ ꯐꯖꯩ ꯍꯥꯏꯕ ꯌꯦꯡꯍꯜꯂꯛꯀꯦ ꯈꯤꯇꯪ ꯂꯥꯞꯅ ꯁꯣ ꯑꯥꯏ ꯔꯤꯌꯂꯤ ꯂꯥꯏꯛ ꯗꯤꯁ ꯀꯦꯐꯦ ꯑꯗꯨꯅꯤ ꯁꯦꯟꯇꯨꯔꯤꯅꯤ ꯃꯥꯜꯂꯦ ꯍꯥꯏꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯗꯨꯅꯦ ꯏꯂꯦꯛꯁꯟꯒꯤ ꯐ꯭ꯂꯥꯏꯌꯔꯁꯤꯡꯗꯨꯒꯤ ꯃꯍꯨꯠꯇ ꯀꯩꯅꯣ ꯑꯣꯏꯔꯗꯤ ꯀꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯐꯤꯇꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯆꯥꯏꯜꯍꯨꯗ ꯃꯦꯃꯣꯔꯤꯁꯀꯨꯝꯕꯗꯣ ꯑꯗꯨꯏꯗꯣ ꯌꯦꯛꯑꯒ ꯀꯩꯅꯣ ꯇꯧꯔꯗꯤ ꯃꯃꯥꯟꯅꯕꯅꯦ ꯑꯥꯗꯩꯁꯦ ꯃꯕꯥꯅꯤꯃꯨꯛ ꯂꯥꯛꯀꯅꯤ ꯃꯥꯏ ꯃꯃꯥꯟꯅꯕꯁꯦ ꯐꯤꯜꯝ ꯃꯦꯀꯔꯅꯦ ꯃꯥꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯗꯣꯀꯨꯃꯦꯟꯇꯔꯤꯁ ꯀꯩꯀꯥ ꯁꯦꯝꯒꯦꯅ ꯍꯥꯏ ꯑꯗꯨꯒꯤ ꯑꯩ ꯏꯅꯥꯎꯄꯥꯒꯤꯁꯨ ꯂꯨꯍꯣꯡꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯃꯥ ꯐꯤꯜꯝ ꯅꯝꯕ ꯂꯥꯛꯀꯅꯤ ꯁꯣ it's supposed to be a souvenir shop ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯣꯁ ꯀꯥꯔꯠ ꯀꯩꯀꯥꯒ ꯌꯣꯜꯂꯤꯁꯦ ꯁꯤꯗꯩ ꯑꯍꯟꯁꯤꯅ ꯁꯣ ꯂꯥꯛꯀꯦꯀꯣ ꯁꯨꯃꯥꯏꯅ ꯃꯈꯣꯏꯒꯤ ꯀꯦꯐꯦꯁꯤꯒꯤ ꯀꯩꯅꯣꯅꯦ ꯁꯤꯝꯕꯣꯜꯅꯦ ꯌꯨꯝꯁꯤꯡꯁꯦ white and blue ꯉꯥꯛꯇ ꯇꯧꯋꯦ it looks like Santorini a bit no so people are saying oh, okay just 5 more minutes the guys here show them yeah I might okay ꯆꯪꯉꯒ ꯌꯦꯡꯁꯦ ꯃꯣꯏꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯁꯦꯀꯣ ꯆꯥꯛ ꯆꯥꯅꯕꯤꯔꯕꯣ ꯃꯌꯥꯝ okay hi hola from Spain so ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯗ ꯃꯈꯣꯏꯒꯤ ꯒ꯭ꯔꯥꯐꯤꯇꯤꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯌꯦꯛꯍꯟꯅꯤꯡꯉꯦ ꯍꯥꯏꯕ ꯂꯩꯔꯛꯇꯒꯀꯣ oh where are you going on vacation Skywalker ꯆꯥꯛ ꯂꯥꯝꯃꯦ hola ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯍꯥꯏꯗꯤ ꯌꯨꯝꯗꯒꯤ ꯇꯤꯐꯤꯟ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯩꯈꯣꯏꯁꯦ Airbnb ꯂꯧꯔꯒ ꯂꯩꯌꯦ Airbnbꯁꯦ ꯂꯧ ꯇꯥꯔꯗꯤ ꯀꯩꯅꯣ ꯉꯥꯛꯇ ꯂꯧꯋꯦꯕꯀꯣ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯂꯞ ꯐꯪꯉꯦꯕ hi Sikandar how are you ꯃꯤꯡꯗꯣ ꯖꯥꯠ ꯊꯣꯜꯂꯝꯅꯤꯅ ꯈꯪꯗ꯭ꯔꯤꯅꯦ ꯆꯥꯛ ꯂꯥꯝꯃꯦ ꯄꯨꯛ ꯈꯣꯡꯉꯦ ꯄꯣꯁ ꯍꯥꯏꯒꯤꯅꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔ ꯀꯩꯅꯣ ꯅꯤꯡꯁꯤꯡꯉꯦ oh my god ꯀꯩꯅꯣꯁꯤꯡꯁꯦ ꯁ꯭ꯄꯦꯅꯤꯁꯀꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯆꯥꯄꯣꯠꯁꯤꯡꯁꯦ return from selling so nice ꯀꯩꯅꯣ ꯇꯧꯋꯦꯕ ꯏꯔꯣꯟꯕꯒ ꯀꯥꯡꯍꯧꯒ ꯌꯥꯝ ꯆꯥꯏ ꯆꯥꯅꯤꯡꯉꯦ
Okay, sagi Spanish ki injang kikase morok saragi to kuha taur ba khambra. Ama kaino France ki kaino chain chang pudi Spanish ki kaino singarang se to kaino ne kuha ne pok kaino ka morok ka taurat mo ne thong ba se khambra. Hekto kuha ma dagi makoi se spicy oi ba cha pa me tu na yam na haw bu do. Aduga khara happet ma nai do I really like it. Aduga kai haini chorizo kaina pok akang ba se khanga si akam morok ka to laga ne moi se akang ba yo le ba pok khanga where na haw ba se di. Wow, view is like ma'am. Okay, thank you so much for watching. See you. Bye bye. So love from El Colito. Ciao.